COVID-19 na maram oiraga state asigi mafam kayada lengaki agency sing loop amadi lanai mioi singna tongan mafam singda mating pangba lepalaitri. Rotary Club of Imphal Rotary International District 3240 na Imphal West samadi East Police ta hand sanitizer face mask samadi chana thangnaba polam sing yenthokre hairi. Amaromda Rotary Club of Manipur Rotary International District 3240 na Chief Minister ki COVID-19 Relief Fund da lupa lakh ama tengbangkhrai. Manipur Bhavan RC ki makhada nahandagi Delhi ki mafam kayada leiba Manipuri singda pochai yenthokpagi thoram ngasisu Vijaynagar amasung Patel Chase area da yamlaba mahiroi amasung thabak tawraga leiba Manipuri macha singda pochai yenthokrai. Sanjenthongda leiba organic outlet na ukrulgi landangkhulgi khunja singna thajaba mahai marong sing lockdown na maram oiduna yonfam leitaba du chattuna lokhalaga sanjenthongda fanghankhrai. Khunja singgi oina organic outlet ki maikai digi chana thaknaba hawai chengwai sing khusinaram khi. Sekmai kendra ki manung chana leiba social worker ayangbam okengi masagi leijaba kharana kendra sida COVID-19 na awabataraba imung lising tara mukta chana thaknaba polam sing ngasidagi yenthokpa hokrai. Ayangbam okena fongdorakpada government ki makhada fangliba kanaba sing asisu praja miyamda niyam chumna yenthokpinaba appeal tarakhi. Computerized Eye Testing and Eye Care Center na ngasisu Thawbalgi police personnel amadi traffic police personnel singi mafamda saraba nungsadagi khajiktang orabasu mitpu inghanaba Thawbal Bazar da leiba sunglass amadi mask sing yenthokrai. Technopole District ki manung chana leiriba Chalwa Village, Chanfai Village, Kwatha Khunjau amadi Kwatha Khunongda khundariba khunja singda Technopole Deputy Commissioner M. Rajkumar, SPTH Bikramjit, Additional SP Operations More M. Amit amadi Technopole Additional SP Operations TH Krishna Tombi yauna khul sing asida hakthengna na chatuna khul sing asida cheng hawai alu amadi thau na chingba polam kaya ma yanthokrai. Amadi Moreda leiriba tongan ba mapalam ki migrant singsu chanaba cheng makhata na yenthokhi. COVID-19 lockdown ga mari leinana Moirang Kendra gi awaba mayok nariba imung singgi awabada mateng pangnabagi pandamda Moirang Block Congress Committee na sinduna Kendra gi imung singda chana thaknaba tengbang polam sing yenthokpagi thabak adu Moirang AC gi ex MLA M Prithviraj na Moirang Municipal Council Ward number 5 ta ngasidagi haudokrai. Ngarang dagi hauna Realize Rehabilitation Center na lead tawduna Kanglaipa Kanbalup KKL gi General Secretary Ngamkhai Ngakpa Luwang Prem Automobile Servicing Center ki provider Prem amasung Right Living Rehabilitation Center ki project director Arun Aikhoi Khusamnaduna waduna leiriba drug user singda ayuki oina breakfast chana na bayenthokrai. Mantri Pukhrida leiba Humfumapan Suba CRPF Battalion na Imphal Mayolgi mafam singda ahing yarektuna leiriba yumkai leizadraba singda chana thaknaba polam sing yanthokrai. Youth Organization Sporting Club Khurai Konsam Leikai nasu club asina konba mafam singda leiba imung manungda cheng kilo mari yanthokrai hairi. Bisnupur District ki manung chanba Taubul Kabui Khulda Women's Society 7-Day Adventist Church Taubul na sinduna awawa mayok nariba Taubul Kabui Khulgi imung singda chana thaknaba polam sing ngasi yenthokrai. Lok Sabha ki MP Dr. R.K. Ranjan ki mityeng makhada Langthabal Kunja Legal Aid Clinic amadi Kanglaipak Nursing Institute Khurai Anina Tripura daki lakpa JN Manipuri Dance Academy amadi Manipur University da mahi tamliba mahiroi singda chana thaknaba polam yauna relief materials sing yenthokrai hairi. Suknu Kendra ki manung da leiba Wangu Tera Awang Lekai da leiba social worker Khwairakpam Iboyaima Maiteina Chief Minister ki COVID-19 ki relief fund da mating oina ba haiduna lupa lakh amagi mateng pangkhre hairi.